Because self care tauba se makeup tauba routine tauba sinan khalami asengba relaxation di khongkhut massage tauba khujin nanthokpa se oil lerame siga ina sizinariba agarogi koigi khongning nanthokna ba se yam nungai bani dead skin cells se mana phajana lokthokpa ngami heel crack sumana smooth tohonba ngami salon dumaina pura isana easy yum da sizina ba yamna nungai bani khongkhut chu nanthokre aduga sida lere agarogi nail drill and polish asida 5 speed setting yaure I aduna si sizinar matunda koigi nail gi shaping cuticles care buffing and polishing dead skin cells akoigi khujin gi character leiba khujin hendokpado adusu yamna laina lokthokpa ngambani bako adom yam si se khudakta sinerga khudakta dum khujin khong khuchu se nanthokre sida lere agarogi royal food spa temperature sembe yaye spa tauba timer thamba massage tauba loina mag yaye sisina khogi skin da deep relaxation piye pain relief ohele khoi warm water therapy su dum yaure bako khoi khong da bubbles olaga yamna nungai badu isada yamna relax oibani yaurpa ising sisu akoina makhun smaina lokthokpam yawe aduga yamna line ising chu haitokpa yare aduga sidana lere agarogi facial steamer asida akoina ising se chakma gi ising adugi cheng chamba ising hapa chu yae bako asi seasonar matungda khoi gi skin siga mana deep cleansing tawale blackage amasung whiteage softening ohenba better product absorption chu ohe hydration amasung glow su phangani bako Of hojik loy puna mag loy yam relax are me am pam bata rage di description da magi link to hapcha lage ngisi di bye